Manipur News.channel gi maikei digi miyang imphangda maroi pausing picture ahmada Roben gi Wangjing Bazar da leba dukan da nongmai kapsalom kebadu KCP nani ngasi ahing ningthozam Roben kobo miyoi amagi Wangjing Bazar da leba dukan amada nongmai kapsalam le haina haiba thodo adu party asigi comrade singna sathagibani haina KCP gi Information and Publicity Secretary M Punsiba Mitina thadoro posirol aban haidi cherol asina makha tan hairibana Roben hai miyoi asi kuki lobo singa manaraga kwamana gi karbar toba syndicate amada sauna saruk yaduna leiri pesa khara hena phangnana honabada mahakna hairiba syndicate aduga thawal amasung kaksingi distributor singi thodang loduna lakli ngasidagi tha amarongi mawangda hairiba thabak torom sing asi lepnana bakhan kema leirabani adu bulaibuk tibudi sangaleba saduna mahakna atopa larulub amagi miyoi amadagi call torukuna aphau areng sarpa lekhi Magna yauriba syndicate asi Chuchanpur amasung Kangpokpida kuki jo narco terrorist group singda lupa khawjaw piduna kangleipakta kwamana jarda amasung atei miyai kaba nisagi polam sing supply toriba amani miyamna khambigadabadi ngasi kuki jo narco terrorist group singna kangluki oiba lan kangleipakta tathaba ngamlibasi asigumba syndicate sing asina lepa letina piba paisa mayam adugi matengna Sagatpat power adunani haibada haiman wathokloi taseng hairabada sendong khara yamna phongnanaba honabada asigumba syndicate karana ipuruki oiba interest ki mayokta lepli haibasu yai syndicate adugi achouba thotang loriba asi koktagi MD Khalid amasung Sanjay Patel koba mayang macha ani asini amadi Khalid haiba miyai asi matam kuirabadagi party na tanadura lakliba miyai amani mahakpu party na tanarapagi maroi maramdi solisingani kulumdagi August 5 gi ahing nongyaida ZRA gi narco terrorist na Kota Ward number 9 da leba Yumnam Ten Meitei Yumnam Deepak amasung machanapa Yumnam Premjitpu masagi mayumda tumduna leiringadi yamatam china maung hatkibagi thodokta chenaba miyoini matam aduda ZRA gi Finance Secretary Kenneth Kobo amaga MD Khalid haiba miyoi achina lusingba kwamana gi syndicate asiga manaduna lalaktuda phawba aizol phawduna Suchanpur tamna Pusalalaga Kangleipaki Valley District singda kwamana supply toki haibaje paktakna nakhangna wafamni matam aduda Khalidpu party na phangnana honabada Suchanpur da sangduna lotki nakal amaromda ningthozam Roben haiba miyoi asi party warning matung ina sendong sauna phangnana honabada hairiba leibaki mayokta leiba syndicate adu kosamnaraga Samina miyoi ama oibana mahakpu punishment oina makongda kaptuna waraknabagi standing order leiru miyoini adu masa phangdabadagi atopa miyoi sokleida maungda mahakki dukan da oina kapsalambani hojiksu mahakpu serak pinana party comrade ting hojikmak adum sem saduna leiri serak sida manungi oiba tasengba sungkhang khangdana miyoi amaga ningthozam Roben ga manaraga party gi action asigi mayokta wakat nipam chathagani haibai paw phangle ngasi yam laibak thibani ngasi ningthozam Roben bu hena kanba punishment piraknabagi asobu maram ama oire makoi gumba mayam asina misam praja singi miyengda party sibu lana uhanabu honari hai aroibada serol asina hairibana party na lebak miyamda khanganjeningbadi lanai kana ba ngakthoknaba honabada lebak miyamgi matam amasung pangalbu ningthozam Roben gumba miyoi karana sidanan kibani haiba wafam asi hairi makha tab update amada Myanmar refugee singna drug leptana pusalakpana national security da kai pire Myanmar da hojik tholiba crisis sina maram oiraga lebak asigi national security da sauna kaiba pire masigi mathakta lebak asida phangliba sensitive drug ki chada 90-day Myanmar dagi thajalakebani haiba intelligence report amana haidi Director of Revenue Intelligence amasung Intelligence Bureau gi report matungina Nepal Bangladesh Mizoram ain kaina thajalakeba yamlo drug sing asi Myanmar dagini India gi oina suleba asida phangliba synthetic drug sing sada 90-day Myanmar dagi thajalakebani drug sing adugi manungda youth sing da khwaidagi hena demand toriba asi tablet asini yaba tablet asi Myanmar gi lupa tara da leiraga India market da lupa lising amadagina lising amaga chani phawba yoli Myanmar da hojik tholiba irang asina maram oiraga drug smuggler singna khwaidagi hena khudong saba lori phibam asina leba asida law enforcement singda khwaidagi chobo singnaba ama oire drug sing asi smuggler singna pusalapagi mathakta Myanmar dagi lanjalakiba refugee sing asiga loinaraga lakibani leba asigi north east state sing asi drug smuggler singna drug pusin tobagi traffic point ama oina scenery Myanmar dagi drug pusalapagi khwaidagi hena nungai mpham asi Myanmar amasung Myanmar ga lonariba kilometer 500 rom sangba border gi saruk asini Myanmar amasung Mizoram ga lonariba border gi saruk sing asi amuksu umong turel amasung chathoksin yamna khudongthina oiba maram kaya laibana security agency sing ilailai na control tawba ngamde
ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯇꯩꯇꯨ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯖꯈꯣꯋꯥꯊꯥ ꯚꯤꯂꯦꯖ ꯑꯁꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁ꯭ꯃꯒꯂꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯑꯁꯥꯝ ꯇꯝꯅ ꯄꯨꯔꯛꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯃꯒꯜ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯕꯦꯛ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤꯅ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯗ꯭ꯔꯒ ꯇ꯭ꯔꯦꯗ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯌꯨꯅꯥꯏꯇꯦꯗ ꯋꯥꯔ ꯁ꯭ꯇꯦꯠ ꯑꯥꯔꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯂꯂꯣꯟꯂꯨꯞ ꯑꯁꯤꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯗ꯭ꯔꯒꯀꯤ ꯇ꯭ꯔꯦꯗ ꯚꯦꯂꯨ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 15 ꯔꯣꯝꯅꯤ꯫ ꯁꯟ ꯁ꯭ꯇꯦꯠ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯄꯤꯄꯜꯁ ꯃꯤꯂꯤꯁꯤꯌꯥ ꯐꯣꯔꯁ ꯑꯁꯤꯅ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯗ꯭ꯔꯒꯀꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯂꯣꯟꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯗ꯭ꯔꯒ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡ ꯑꯁꯤ ꯀꯥꯆꯤꯟ ꯑꯃꯁꯨꯡ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯆꯂꯥꯏꯔꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯟ ꯁ꯭ꯇꯦꯠ ꯑꯁꯤ ꯗ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯂꯣꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯑꯀꯤꯕ ꯄꯤꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯔꯤꯕ ꯄꯣꯔꯁ ꯕꯣꯔꯗꯔꯁꯤꯡꯗ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯥꯎꯅ ꯆꯠꯊꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯗ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯂꯣꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯇꯨꯡ ꯄꯨꯡ 2:13 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 3.4 ꯌꯧꯅ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯐꯣꯔ ꯁꯤꯁꯃꯣꯂꯣꯖꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯌꯨꯍꯥꯔ ꯍꯥꯈꯤꯕ ꯑꯗꯨꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯁꯤ ꯂꯦꯇꯤꯆꯨꯗ 24.35 ꯗꯤꯒ꯭ꯔꯤ ꯅꯣꯔꯊ ꯑꯃꯁꯨꯡ ꯂꯣꯡꯒꯤꯆꯨꯗ 93.54 ꯗꯤꯒ꯭ꯔꯤ ꯏꯁꯇ ꯑꯣꯏꯈꯤ꯫ ꯌꯨꯍꯥꯔ ꯍꯥꯕ ꯑꯁꯤꯒꯤ ꯗꯦꯞꯅ ꯀꯤꯂꯣꯃꯤꯇꯔ 23 ꯑꯣꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯊꯣꯛꯈꯤꯕ ꯌꯨꯍꯥꯔ ꯍꯥꯕ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯟ ꯀꯛꯀꯦ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯋꯥꯍꯧꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯐꯨꯔꯛꯂꯦ꯫ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯉꯥꯡꯒꯩ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯕꯨ ꯐꯨꯔꯛꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯉꯥꯡꯒꯩ ꯃꯈꯥ ꯂꯩꯀꯥꯏ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯂꯨꯞ ꯑꯁꯤꯒꯤ ꯁꯪꯂꯦꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯗꯨꯅ ꯆꯦꯌꯔꯄꯔꯁꯟ ꯅꯤꯡꯊꯧꯖꯝ ꯏꯅꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯣꯛꯂꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 5ꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯌꯨꯝꯅꯥꯝ ꯑꯅꯥꯃꯤꯀꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯧꯁꯥꯒꯨꯝꯅ ꯉꯔꯥꯡ ꯆꯉꯥꯡꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯩꯀ꯭ꯔꯨꯈꯣꯡꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯃꯔꯤ ꯂꯩꯅꯅ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 10,000ꯒꯤ ꯈꯨꯠꯁꯨꯃꯟ ꯆꯪꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯈꯨꯠꯁꯨꯃꯟ ꯍꯟꯗꯣꯛꯂꯝꯃꯨ ꯍꯥꯏꯅ ꯆꯦꯌꯔꯄꯔꯁꯟ ꯏꯅꯥꯎꯕꯒꯤ ꯂꯣꯏꯅꯕꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯥꯔꯣꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯉꯔꯥꯡꯒ ꯉꯁꯤꯒ ꯕꯦꯡꯛ ꯁꯨꯇꯤ ꯊꯥꯕꯅ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯔꯨꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯇꯨꯅ ꯕꯤꯅꯥꯔꯣꯏ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯣꯔꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯐꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯅꯥꯃꯤꯀꯥꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ CMLCKLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯅꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯏꯅꯥꯎꯕ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯍꯥꯛꯀꯤ ꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯗꯣꯛꯄꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯠꯇꯅ ꯃꯃꯥꯡꯗꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯅꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯤꯌꯥꯝꯒ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯨꯞꯅ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ECIꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 353 ꯀꯛꯊꯠꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯏꯪ ꯁꯣꯛ 2018ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯈꯜ ꯊꯦꯡꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯅꯟ ꯔꯦꯀꯣꯒꯅꯥꯏꯖ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 353 ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ECIꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 353 ꯑꯁꯤꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯣꯐꯤꯁꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯕꯁꯨ ꯊꯦꯡꯅꯗꯦ꯫ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, ꯁ꯭ꯇꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 353 ꯑꯁꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯅꯟ ꯔꯦꯀꯣꯒꯅꯥꯏꯖ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯄꯤꯄꯜꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯦꯖꯤꯁꯇꯥꯔ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯈꯜ ꯑꯃꯠꯇ ꯊꯦꯡꯅꯗꯅ ꯂꯩꯔꯛꯄꯗꯒꯤ ꯀꯛꯊꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯇꯠꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 13:20 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯂꯩꯔꯛ ꯍꯥꯏꯖꯤꯟꯐꯝꯗ ꯂꯐꯣꯏ ꯑꯃꯗꯤ ꯀꯣꯝꯂꯥ ꯌꯣꯟꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯉꯛꯇ ꯁꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯤꯑꯣꯏ ꯑꯃꯅ ꯊꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯄꯤꯈ꯭ꯔꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯡꯅ ꯁꯒꯣꯜꯁꯦꯝ ꯃꯦꯝꯆꯥ, ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯦꯝ ꯏꯉꯣꯜꯆꯥꯕꯤ ꯀꯧꯏ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ
ꯂꯩꯔꯛ ꯍꯥꯏꯆꯟꯐꯝꯗ ꯂꯐꯣꯏ ꯑꯃꯗꯤ ꯁꯦꯝ ꯌꯣꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯞ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯐꯣꯏ ꯂꯩꯈꯤ꯫ ꯂꯨꯄꯥ 100 ꯄꯤꯕ ꯂꯐꯣꯏ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯀꯨꯠ ꯑꯣꯏꯅ ꯄꯤꯔꯒ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯠꯂꯒ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯄꯤꯈ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯤꯕ ꯁꯒꯣꯜꯁꯦ ꯃꯦꯝꯆꯥꯅ ꯄꯥꯎ ꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯊꯠꯄꯒ ꯀꯥꯔ ꯇꯣꯡꯗꯨꯅ ꯊꯧꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯤꯛ ꯊꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯈꯔꯁꯨ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯂꯩꯔꯛꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯊꯦꯡꯅꯗꯨꯅ ꯊꯥꯖꯕꯗꯒꯤ ꯃꯈꯣꯏꯅ ꯁ꯭ꯋꯤꯞ ꯀꯥꯔ ꯑꯗꯨ ꯇꯥꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯤꯂꯣꯡ ꯊꯣꯡ ꯂꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯁ꯭ꯋꯤꯞ ꯀꯥꯔ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯄꯤꯈ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯦꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯁꯅꯥ ꯃꯣꯍꯣꯔ 2ꯅꯤ꯫ ꯂꯤꯛ ꯑꯗꯨꯗ ꯁꯅꯥ ꯁꯟ 2ꯒ ꯖꯟꯇ꯭ꯔ ꯑꯃꯒꯁꯨ ꯌꯥꯜꯂꯤ꯫ ꯄꯨꯟꯅ ꯁꯅꯥ ꯃꯣꯍꯣꯔ 2ꯒ ꯁꯟ 2ꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 2,2,10,000 ꯂꯣꯝꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯅꯥ ꯊꯠꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯁꯥꯃꯛꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯋꯥꯀꯠꯈꯤ ꯍꯥꯏꯔꯤ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯪꯅꯕꯗ ꯂꯩꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯐꯨꯇꯦꯖ ꯌꯦꯡꯕꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯞ ꯀꯥꯔꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯕꯦꯛ ꯂꯥꯏꯠ ꯊꯥꯜꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯅꯨꯡꯗ ꯃꯤ ꯑꯃꯁꯨ ꯂꯩꯕ ꯎꯕꯒꯤ ꯐꯨꯇꯦꯖ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯒꯣꯜꯁꯦꯝ ꯃꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫